ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ ꯍꯥꯏꯕꯒꯨꯝ ꯑꯅꯧꯕ ꯆꯍꯤ 2018ꯒꯤ ꯑꯍꯥꯟꯕ ꯊꯥ ꯖꯅꯋꯥꯔꯤ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯅꯧꯕ ꯑꯁꯥ ꯀꯌꯥ ꯊꯝꯂꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯗ ꯃꯤꯌꯥꯝꯅ ꯅꯪꯈꯤꯕ ꯑꯋꯥ ꯆꯩꯊꯦꯡ ꯑꯗꯨꯗꯤ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯀꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟꯊꯦꯡꯅꯔꯤꯕ ꯇꯝꯊꯤꯔꯕ ꯀꯣꯚꯤꯗ-19 ꯂꯩꯅꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ, ꯀꯌా ꯑꯃ ꯑꯋꯥꯐꯝꯗ ꯇꯥꯍꯟꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯃꯤꯑꯣꯏ 2,939 ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 62ꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯅꯥ ꯑꯁꯤꯅ ꯃꯤꯑꯣꯏ 11 ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯥꯌꯦꯡꯂꯤ ꯑꯗꯨꯒ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯛꯇꯨꯅ ꯃꯤꯑꯣꯏ 2,113 ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯁꯤꯑꯦꯝꯑꯣ ꯑꯣꯐꯤꯁ ꯊꯧꯕꯥꯜꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯨꯕꯗꯒꯤ ꯐꯒꯠꯂꯛꯈꯤꯕ ꯆꯥꯡ ꯑꯁꯤ 38.02% ꯌꯧꯔꯦ꯫ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯤꯚꯝ ꯐꯒꯠꯂꯤ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯀꯣꯝꯊꯣꯛꯄꯗꯤ ꯌꯥꯗ꯭ꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜꯁꯤꯡ, ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯁꯤꯡ ꯊꯣꯡ ꯍꯥꯡꯅꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯑꯃ ꯐꯪꯗ꯭ꯔꯤꯕꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯕ ꯏꯃꯥ ꯀꯩꯊꯦꯜꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯍꯟꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁ꯭ꯀꯨꯜꯁꯤꯡ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 23ꯗꯒꯤ ꯍꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯈꯔꯗ ꯀ꯭ꯂꯥꯁ ꯍꯧꯅꯕ ꯎꯔꯦ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 6ꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯦꯟ. ꯕꯟꯗꯅꯥꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯗ꯭ꯔꯥꯏꯚ ꯍꯧꯗꯣꯛꯈꯤ꯫ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ 369 ꯂꯩꯕꯒꯤ ꯃꯅꯨꯡꯗ 315 ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ ꯃꯁꯤꯡ ꯑꯁꯤ ꯄꯨꯟꯅ 3,032ꯅꯤ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯚꯦꯛꯁꯤꯅꯦꯁꯟ ꯗ꯭ꯔꯥꯏꯚ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ ꯑꯃꯁꯨꯡ ꯆꯍꯤ 50ꯒꯤ ꯃꯊꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯀꯣꯃꯣꯔꯕꯤꯗ ꯂꯩꯕ ꯄꯦꯁꯦꯟꯠꯁꯤꯡꯗ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯣꯡꯃꯗ ꯃꯤꯑꯣꯏ 100 ꯚꯦꯛꯁꯤꯟ ꯀꯥꯞꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯕꯁꯨ ꯉꯁꯤ ꯆꯠꯊꯈꯤꯕ 5ꯔꯛ ꯁꯨꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯃꯤꯑꯣꯏ 310ꯒ ꯔꯣꯝꯇꯃꯛ ꯍꯤꯗꯥꯛ ꯀꯥꯞꯂꯤ꯫ ꯃꯁꯤ 62%ꯒꯤ ꯆꯥꯡꯗꯃꯛ ꯑꯣꯏꯔꯤ꯫ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯇꯥꯡ 26ꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ 62ꯔꯛ ꯁꯨꯕ ꯒꯅꯇꯟꯇ꯭ꯔ ꯗꯤꯕꯁ ꯄꯥꯂꯟ ꯊꯧꯕꯥꯜ ꯖꯤꯂꯥꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯃꯤꯅꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯅꯣꯡꯃꯥꯏꯊꯦꯝ ꯕꯟꯗꯅꯥꯅ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯆꯨ 3ꯒꯤ ꯐꯤꯔꯥꯜ ꯄꯥꯏꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯊꯧꯕꯥꯜꯒꯤ ꯗꯤꯄꯨꯇꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯁꯥꯡꯕꯝ ꯈꯤꯂꯦꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯕ ꯅꯤꯡꯊꯤꯖꯔꯕ ꯃꯥꯔꯆ ꯄꯥꯁꯠ ꯀꯟꯇꯤꯟꯖꯦꯟꯠꯁꯤꯡꯒꯤ ꯁꯂꯥꯃꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯑꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄꯥꯂꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯄꯤꯕ ꯋꯥꯔꯣꯜꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯦꯟ. ꯕꯟꯗꯅꯥꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020 ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯛꯄꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯈꯝ ꯊꯦꯡꯅ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯇꯝꯊꯤꯔꯕ ꯃꯥꯂꯦꯝꯒꯤ ꯄꯦꯟꯗꯦꯃꯤꯛꯅꯤ ꯍꯥꯏꯅꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ, ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ, ꯂꯅꯥꯏ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯚꯂꯨꯟꯇꯤꯌꯔꯁꯤꯡ, ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁ ꯑꯃꯁꯨꯡ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯉꯥꯛꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯈꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯤꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯑꯗꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯕꯛ ꯊꯤꯕ ꯀꯨꯝꯖꯥ 2020 ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯩꯅꯥꯒꯤ ꯑꯀꯟꯕ ꯂꯥꯟꯊꯦꯡ ꯃꯔꯛꯇ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯑꯃꯁꯨꯡ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯗ ꯕꯥꯏ ꯏꯂꯦꯛꯁꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯊꯤꯡꯕ ꯂꯩꯔꯕꯁꯨ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯁ꯭ꯀꯤꯝ, ꯅꯁꯥ ꯃꯨꯛꯇ ꯚꯥꯔꯠ ꯀꯦꯝꯄꯦꯟ, ꯖꯜ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯇꯦꯞ ꯋꯥꯇꯔ ꯄꯤꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102 ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯊꯕꯛꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯄꯥꯏꯈꯠꯄ ꯉꯝꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯄꯨꯡ ꯐꯥꯅ ꯁꯍꯟꯖꯣꯛ ꯄꯤꯕꯗꯒꯤ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯊꯝꯈꯤ꯫ ꯑꯣꯜ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯑꯗꯨꯀꯣ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯊꯣꯡꯗꯒꯤ ꯍꯧꯔꯒ ꯈꯣꯡꯖꯣꯝ ꯐꯥꯎꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ꯫ ꯑꯦ ꯍꯦꯜꯗꯤ ꯑꯦꯟꯗ ꯗ꯭ꯔꯒ ꯐ꯭ꯔꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯄ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯁ.ꯄꯤ. ꯗꯥꯛꯇꯔ ꯑꯦꯁ. ꯏꯕꯣꯝꯆꯥꯅ ꯂꯤꯂꯣꯡꯗꯒꯤ ꯂꯝꯊꯥꯈꯤ ꯑꯗꯨꯒ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯨꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯑꯃꯨꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯟꯗꯣ ꯂꯨꯋꯥꯡ, ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ
ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯜ ꯃꯦꯝꯆꯧꯕꯤ SP ꯊꯧꯕꯥꯜꯁꯨ ꯋꯥ ꯉꯥꯡꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯈꯤꯕꯁꯤꯡꯅ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯒꯤꯗꯃꯛ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯗ꯭ꯔꯒ ꯑꯃꯗꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫